London Masigi Chief Minister Yumnam Khemchana April Tang Kunga Mathoida Wangjingda Lakpiduna Mafam Masida Nauna Saba Block Development Office Sangaduna Miyam the Kusinagada Asida Wangjingi Miyamna Harau Taramna Okani CMG Kongchut Asibu Mai Pakana Basilakpa Kudingmak Wangjingi Miyamna Chapchana Tingnagani Hairi Wafam Masingasi Nungtil Wangjing Hairok Lamkai Crossing Irabot Square da Pangthokpa Pauge Mifam Amada Wangjing Apunba Maira Paibi Lukki Machin Chatpia Thomi Amana Fongdorakibani Wangjing Apunba Maira Paibi Luk Women Coordinating Committee Wangjing Amadi Youth Coordinating Committee Wangjingi Thomi Kayasu Yauna Pangthokiba Pauge Mifam Aduda Machin Chatpi Thomi Aduna Makatana Hai Lebagasita Togliba Todo Wato Awana Kayada Wangjingi Miyamna Sarukyadana Lakli Handakta Tronglawbigi Todo Odusu Wangjingi Miyamna Amata Oina Lingjel Manana Pendaba Fongluknaki Mahakna Makatana Hai Lamdamasida Chengtamda Tokliba Todo Kayabu Wari Sanaraga Waroshinama Puraklaga Ingtappa Kunai Ama Puraknaba Ikai Kumnajaraba Chief Minister Yumnam Khemchana Angamba Thakta Leptana Hotna Biriba Asibu Wangjingi Miyamna Thagataba Ngamde Thawal District Manungda Leiba Wangjing Hairiba Chauraba Khulasida Government ki oiba Office Amata Laitri Hojik Saba Loiraba BDO Office Asina Khulasida Leiba Government ki Ahanba Office Oidoribani Office Asibu Sangabiduna Wangjing Miyam the Kusinaba Haiba Asisu Khulasigi Miyam Yapambani Thoramasigi Damakta Ikai Kunajaraba Chief Minister na Wangjing the Lak Pigedoriba Asida Wangjingi Miyam Taramna Okchuri Masida Lanailup Singh Rajniti ki kudung chabal loinaba politics tawba singna boycott na chingba amata tawbiganu masida tholokpa khudingma Wangjingi miyam thingnanaba sem saduna leire miyamna chief minister ki khongchut asibu ayet apan pibiganu haina appeal tawjari haiba wafam thamki Musidagi CM saduna leizariba haying BDO office nangaba sida lakpigadoriba CM ayaba DDC na ayaba piraba sangaba thoram asibu Thingani Haidana Torang Togiriba Kudimaku, Wangjing Tenta, Apun Manupi Lup Amadi, Wangjing Committee Asida, Yabiriba, Lupa, Yukudimana, Haribo, Pamasi, Sulaya, Zabangam Loy, Apu Matanda, Handopina Basim Habiro, Lena Menana, Matung Tarakada, Karima, Masida Tinga, Pola Gadi, Wangjing Lupi, Apun Baluna, Susan Namaki, Matuka Chap Chava, Fogam, Aquina Yaraga, Ating Kudima, Mayona Zagani Habadu, Apun Kamzari, Lena. Hayengi BDO office Sangaba Sida Suso Sida Namaki Aquina CM Habidi Manipuri Honorable Khemjan Bokina Suso Sida Taram Wachagani Sidala Kataba Ayat Apan Kudima Aquina Hawaii Hakang Yauna Katoga Suso Sida Namaki Haribu Mapanga Honasi Aquina Ating Batam Dagani when a Ting Batona Gadi Aquina Madida Mayona Raga Suso Sida Namaki Tamon Aquina Lagiba Hariba CMG inauguration habadi BDO office inauguration asibu soshadana pangthokpada mating pangjagani akoina hairi wapam asida kanagumana thinge khalamba waragasu ngasida yauna hairi wapam asi yam thuna handopiduna hairi ba changa basibu mapung phabada akoina saru ya jagani hairi wapam asi akoi hojji akoi apun balu nupi committee amadi youth akoigi Wangjing Tenta ge apun baluna Pangthokadoriba thoram asigi damakta haijabani lena mamangdagi thoradiba akoigi mamangda irang hawrakpa khudimakta hanadagi thorappa khudimakta akoi hanadagi Wangjing lupi natana atoba hairiba mayam akoi apunba pumamangna su mamangda angang ani hatkiba lena youth ahum sigi badudasu akoi student protest asoba masu phamjaki adubu henba kaya thawai thabana chingba akoi kya pangthokchagrabaduni masima akoi mathungda su tawene lete akoi adum sarung yaduna nai yasu yatigani lena akoi changa basibu mapung phana bagidamata akoi ngasisu chap tingna lepki habdo mayang gi mapamda